Ukhur district ki Ringoi village ki Singya amagi lambi matai de yamna lairaba awapa imungi mama masagi puksa puna ba haiduna pocha yonduna lejaba sang masa ama Kuki terrorist singna minungsi leitana mai thadok pirame haina social media da thaganarakle Manipur ki film ke sakna rabi director amade actor Sire Naga Padana Mayam the Lade, like Hidrahana Lana Pau, Sandopadu Nungajade, Naga Paraga Yum the Lajarahana Masana Tadropa video, Amada Pondoroclay. Accident da Ama like Hidre. Ngaranumidang Punktaret Adwaida National Highway 102 Impal More Lampi Paringi, Kongzum Police Station Konba, Slopland School Mapada Toki by accident ki Taudokta, Nupa Ama like Hidre. Accident ki Taudoasi Bolero MN01G1665 ka. Honda Dio MN04G9644 ga Tengjinabada Honda Dio Thorpa Kaksing Yumnam Lekaidagi Naurem Lalamni Maitei Sahini Pu Apopa Naurem Samungo Lakidre Accident Tokpamdagi Miamna Lalamni Jiban Hospital da Pukatpada Sire Haina Lautoki Bani Haide Mopale Baktaki Changsilakpa Kuki Lalopasing neutralized Dogatabani Haina UNC na thagre Kamjong district ki Naga khulsing da thasi ki tareta attacks atharaki badu Myanmar da based over Kuki militant sing na haina marar siraduna India government na Indo Myanmar border ki sanctity ngak na foreign aggressors sing neutralized tawna ba khudakta military action lokhat kadabani haina United Naga Council UNC na demand tawri UNC ki matungina May 8 ki nongalamdai pung marirom taba matamda masing yamlaba khulai matuk chana paiba terrorist sing na Myanmar Maikaidagi International Indo-Myanmar Border Landslatuna Namli, Wangli, Asang Khulen Amasung Z Zoro Naga Khulsing the attacks at Harakibane Taudosi Tolakpadagi UNC Namiam Thazaba Tamliba Manipur State Forcing deployed Taunaba demand Tauri Umang the Yarektuna Ladibanu Piangang Sing Amasung Ahal Oiba Sing da Kudaki Oiba Really Piga Dabani Amasung May 6 the security visit Matungda Mataukaram Lal Hobasama Romna Ngam Lansilaktuna Landa Satarkibano Habadu Akaknaba Matamgi Manung the Tijan Gadabane Nagagi Ahalaman Singna Tamlamba International Indo-Myanmar Border Gi Territory the Sangsilaktuna Masagi Maramda refugee or Hanbagi Thong Sing that to Mina Yangduna Lay Tokle Hanaso UNC na Pondorakle Apomakali Kulai Sing Sizinaduna Misam Singi Matakta Matomaram Kaldana no my caption Bamsung Yumai Taduna Nupianga Amsung Ahal Singbu Asupa Umangda Chana Tanaba Amade Haksel gi Kudong Sapa Pangandana Ahingle Dunu Lehele Masi Yalaumi Agamiam gi Hingbagi Hak Amasung Dignity Tugaibani Amasung India gi Sovereignty da Atamdana Singnabani Haina UNC na Pongdorakle Government gi Mercenary Singna Mateng Pangbu Kukila Logo Singna Apa Makal gi Kulai Sizinaduna Naga Kul Singbu terrorize Taubagi Thaba se Kul Amakakta da Taubunate Adabu Mangzona Sem Saduna Yalaumi Singilam Munna Bahonabagi Mayek Laraba Kudamni Haide UNC ki matungina haukiba sahi kya sida Naga singna India ki frontier ki sentinel oina lab tuna lakle kariguma foreign gila lauba singna India ki laimaida akiba mata laitana attack sathaba ngamlabadi leba asigi security amasung scheduled tribe singda constitution na piriba guarantee singda khud thingjinbani haina lauba yare India government hauzik action lokhat patangai fadre kariguma India government amasung Ministry of Home Affairs na Naga Misam Singh Amasung Makoi Gilan Thum Singh Ngakpa Ngamlar Harabadi Indo-Myanmar Ngamkhaida deploy Tauriba Security Force Asi Lauthokpio Naga Miyamna Naga Singhi Ipai Puna Thamlamba Lam Amasung Security Ngak Senabagi Thabak Lokhatjarage Hade Nakalamoramda Kamjong Thauduki Matangda Kokomi gi Wafam Kohorna Yaningdaba Phongdorakle Kamjong Thauduki Matangda Kokomina Indian citizens Singhi Mayakta foreign based group Singna cross-border armed aggression chatha bani haina phongdo kiba wafamadu miyambu lana lamjing bani haina Kuki Organization for Human Rights kohorna phongdorakle kohorna ngarang press thadorpo chero lamada Kuki jo miyambu foreigner ni haibasi yabang amloi amsung Kuki jo sing ase trans-border indigenous ganglop ni loinana India Myanmar amadi Bangladesh ki international boundary singda ancestral homeland ni haibadu takle hadi Kokomina legislature amakhaki verified tawdaba wafam da yumpham oiraga ningthina thijindana Kamjong gi thaudokpu national security oina pukhana bahonare masigumba wafam sing asina miyam gi opinion samgana bahonaba si tawrodabani haire Kamjong gi thaudodu local oba wafam masa amadagi pakthok chaw thoraktuna community conflict oirakibane haukibasa he humlo masida ukrul Kamjong
रीजन लेब तोान तोान कुकी खुलसिंगदा हंजन हंजन अटैक चथरक्तुना अकी तुजुंग पोखले अमसुंग लांजन हले खुलसिंग अदुगी मनुंगदा लितान सरेखोंग यावलेन पावलाइजाव मुलाम सोंगफेल माउकोट लांसा खोइकाई मोलेन गंपाल हाइजांग अमसुंग फुंगथा यावे हाइदे खुल क्या थोकलिबा थौदोकसिंग असigi matangdadi kokomina tumina laisile adubu Myanmar dagi infiltrate torakle haina akagnana nungai tabu wafam phungdui haina su kohuna kokomigi mathakta mara sirakle May 6 ki mamangda ukrul kamjong sector da laiba Kuki khulsingda attack sathabada NSN Eastern Flank ki cadre sing yawi mase Myanmar gi Sagaing division dagi Kaisan Rungyon Naga kaubanupi amana hongbaigi thodoktuda Laikidaba cadre sing manungda Myanmar gi Kaisan Boklumdagi ni haba wafam phungtokko laikhre haire kamjong thodokki matangda independent investigation ama sathanaba demand tawruduna inquiry du Manipur government yawhandana 2023 की आरमरी दे खुलाइलो तौखिबा आरामबाई टेंगोल की एक्टिविटीज सिंग एनएसएन जेनबा अटैक सिंग अमसुंग कुकी जो मिसम सिंग सोहनबगी थौदोक सिंग याहनगदबनि हाइरे कोकोमेसिया थिंगबल लेरबा मैते इंसर्जन ग्रुप सिंगा मरि लेनबा सिविलियन प्लेटफॉर्म अमा ओइना थबक तौरि हानसु मारा सिरकले Agriculture Department na lomi singdagi namthak tawbire haina lomi apun belup na phongdorakhre Manipur lengaki Agriculture Department na mamang sahi gi December thada status ki lomi singda submission on agricultural machinery samam gi makhada law ubda sangba tongan ba machine habdi portion power tiller rotarator drone mini rice mill rice reaper dredger machine lainabagi application kaukibadu haidoktana namsindana Tamlaga, hauze hauzik lupa chani da form thaduna application kauriba se lomi singda namthak tawraga sel tana bahona bani haina lomi apun balup lalup thawal ge president W Gojena thokpa serol amana phongdorakle serol sna hai mamang sahi gi December thada Manipur government gi agriculture department gi director na miyamda khangalakiba tu gi matungina status gi district khudimakta gi lomi sa kya na magi district agriculture office singda gi Lupa sani da form laudura magi apamba machine equipment sing launaba apply tawnarakhe masida thawbalam sung kaksing district khaktagi lomi lising ama henbana apply tawrakhe scheme asigi application pisinbagi matam December 15 da last date oikhi aduga scheme asigi beneficiary khannaba district level committee gi final sitting committee asigi chairman DC thawalna chair lauduna December 13 da pangthokhe District level committee na final selection tawraba beneficiary single list director agriculture da December 31 da thakre haba lomi singda report lay laibak thibadi kumja 2025 ki selection list adu agriculture department ki director na nam senduna thambiraga hauzik nauna amuk lupa chani da form thaduna application korokwa habasi maram chade thawang semak lomi singda nam thak tawraga sel tanbagi thawone haire Hiramasida government ke mari lenaba singna miyeng sangbiraga lomi singna thengnaliba khudong sa daba singa si athubuda kohan biu haina seror sina pungling sing selakle Bosem na loba class 10 exam ki result laukthokre lenga ke school tara taruk ki mahiroi amata pass tawdre hare Board of Secondary Education Manipur Bosem na lauduna sahi sigi February kulumdoi dagi March kulumdoi phauba pangthokiba kumsi sahi ki class 10 ki result asi Bosem ke office the school education ki commissioner NG Ofrina athoba mitunglen oidona lauthokre exam asigi oina apunba mahiroi lising kunthra ga taruka satret kun ga taruk enroll torupagi manungda mahiroi lising kunthra taruka songa humudra mapan na sarugya kibada lising kunthra ga ni thoi samri yankhai mapan pass tawkhe mahiroi sing asigi manungda exam asigi dama enroll torupa nupa macha lising tarani pan sahunga humudra mari gi manungda lising tarani pan chani marfu humdoi Sharuk yaraga lising tara taruk sani yankhai humdoi pass tawkhe nupi macha lising tara ni pan sahum yankhai ni thoi enroll torokpagi manungda lising tara ni pan chani modra taruk na sharuk yaraga lising tara taruk sani sumna taruk pass tawkhe examination asida apunba mahiro singgi manungdagi chada 88.74 pass tawkhe mamang sahigi 2025 tadi chada 91.37 pass tawkhe bane Sahi sigi na pass tawbagi chang nupi masadagi nupa masana hele hari nakala moromdana ngarang laukthokkiba result asida lenga ki mahaisang tara taruki mahiroi amata mai pakpa ngamkhidre hari BJP lengak ta miyamna laman khumlakani haina CPI na phongtokre
Manipurbu India ki citizen ama oina nattabagum tawba si tokpiyo masigi phol amasung soidana lakane Manipur miyam da karigama makhalgi yai phanaba thaurang ya piraktrabadi BJP gi lengakta miyam laman khumlakani haina CPI Manipur State Council na phongdokre Imphal gi Irabat Babanda ngarang pawmi singa unaba amada CPI Manipur State Council gi spokesperson R Amusnan haikhre Manipur asi mai chaklaga lakpa si center muthatnaba honaba leite sahi ahum helaba irang asi loisinaba chapchaba khongthang ama sangsenba udre center mapandagi lakpa Kuki khulai paiba singda adum free tharaga lakpagum tawraga leire khulai paiba sing asina tawningba tawraga micham yam hatlaba lakpa sing thong asida ngasi phawbada center makhoigi mathakta kari action lawkhrabage habasi haningai oi mahana high state na irang asigi manungda case kya CBI amasung NIA da sinare harabasung asi phawbada masimadi mapung phana loisile haba laitre pikliba anga phawba Pom na landado na haikhre Ukhul district su nomai kap sindana leptana landarakpa yum mai thabada center na ngasi phawbada wa amata ngangde MLA election na asengwa thamlaklaba phawbada wa amata ngalakte Manipur government su action amata tawde punamasi yengloraga center amasu state legak na Manipur miyam gi damak sukhan khandre habasi ure mana haiki state ki chief minister Khamchana di toina unaduna sanaraga di ingtapalakani hairi Adubu mahaki cabinet sing mapung phana amuktang punba ngamlibra nemsak ki gersu kang pokpida leiraga deputy CM oiri chief minister na mahaki cabinet minister sing MLA sing amukta da pullaga Manipur ge problem asi khanau na khoina khanaba mathoktai maduna tana responsible yaudaba wangang bigano State asigi leiriba highway singla sel khaibagi mathakta sathokta sensu yadra leiri phiba masida karamna ingtapa purakani khandana Manipuri singbu India ki citizen ama oina na tabagum tawba si tokpiyo masigi phol ama disoidana lakani center amasung state BJP lengakna athoma tamda Manipur ki problem asi solve tawna bohanaw masigi lawkhom thokpa thodang adu law haina RK Amusana phongdokhe KNB na phaduna pukhibi olina ningsengi mafam khangdre hare KNB amadi PDF singna nahan wangli dagi pharaga pukhibi olina ningsen sahini phumanga mapuroba lakishan ningsen ngasi phawbu mahaki mari makhong khangbang abdana leiri hare Myanmar ga taina bangam khaida leiba Kamjong district ki Kasom subdivision ki manung sanna wangli soro amadi namli da nahan KNB amadi PDM na bom amadi nongmai kap seduna landarakhi baduda wangli amadi namli da leramba Burmese kharaga olina ningsen ga pharaga pukhibani hare mafam adugi hojik oiriba phibom ke matang wangli dagi T Ram Thana phongdorokpada KNB amadi PDF ki lanmi singna Manipur ki ngaukhai lansel laklaga landarakhi badudagi khunja singna rulik camp ta leramba sing hojik wangli ki mafam amada punna lanjenaraga leire makoina pharaga pukhibi olina ningsen hojik phawbi oina thadorokpa leitre adubu Burma gi miyoi singdagi paw lawbada olina yauna makoina phaduna pukhiba miyoi sing tanan khunda thamli haina paw pirakpadi lei haina phongdokhe Mahala makha taraduna hai garayung namli outpost the police tara laktuna leibidi haikhre atopa henba central force amadi state force lakpadi leite loina na khunja singna ke asang kholen leiba Assam rifles da mafam khangduna leiba miyoi singi khongolli na ba harabada makoigi jurisdiction hen khrabadi upai leite haina phongdoraki haire khunja singna su Assam rifles da thajaba sunglei leitre maramdi nahanumidang makoi laklambaga nonganbada attack torakibani nongmai bong kap selaktu yum kya mai tharakpa da makoina spot mafam yamna thura laklabasu honakide haina Maralsu sirakle awaba taraba khunja singi damak tongan mafam singdagi mateng khara-kharadi yaurakle masigi damakta nungaiba phawi adabu khul singa singakpi senbina ba state force ngasi phawbada lengan amatik jana tharakta basi nungaite haina phongdokhe amardu yum kya mai thakeba choro amadi namli khulda ngarang phungyar esigi MLA lesho ke singsatuna yengsin khre hari panba yabadi KNB amadi PDF ke punbal lanmi singna landarakhiba Soro khulgi search natana yung khodimak tumna mai thakhrabane loinana namli amadi wangli gi yung kharasu mai thakhrabane haire CRPF kem ta thokpa thodok NIA haikhre haire sahi asigi April tareta tronglaubi da bomgi landa chathaduna sahi nauriba anga ani leikhidaba amasung apokpi mama buna phibam thina sohan khiba thodo adugi matung tarakpada Gelmon amasung oksongbong khunau da masing yamlaba miyamna CRPF kem ta thomjin khiba aduga mari leirana
ꯂꯧꯈꯠꯈꯤꯕ ꯀꯦꯁ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯅ ꯑꯃꯨꯛ ꯍꯟꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯒ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯀꯦꯁ ꯑꯗꯨ NIA ꯕ꯭ꯔꯥꯟꯆ ꯑꯣꯐꯤꯁ ꯏꯝꯐꯥꯜꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯍꯟꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯈꯤꯕꯅꯤ ꯂꯣꯏꯅꯅ FIR ꯑꯗꯨ ꯂꯧꯕꯤꯗꯨꯅ ꯀꯣꯒꯅꯤꯖꯦꯟꯁ ꯄꯤꯕꯤꯅꯕ ꯆꯤꯐ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯣꯐꯤꯁꯥꯔꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯣꯔꯠ NIA ꯇꯨ ꯃꯅꯤꯄꯨꯔꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯈꯤ ꯍꯥꯏꯔꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯅ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯦꯁ ꯔꯦꯀꯣꯔꯗꯁꯤꯡ ꯀꯣꯔꯠ ꯑꯁꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯅꯕ ꯑꯃꯁꯨꯡ ꯀꯦꯁ ꯑꯁꯤꯒꯤ IO ꯑꯣꯏꯔꯤꯕ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟ ꯄꯨꯝꯅꯃꯛ ꯗꯥꯏꯔꯤ ꯑꯃꯁꯨꯡ ꯐꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯆꯤꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯣꯐꯤꯁꯥꯔꯗ ꯄꯤꯔꯛꯅꯕ ꯗꯤꯔꯦꯛꯁꯟ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈꯤ ꯍꯥꯏꯔꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯣꯔꯠ NIA ꯇꯨꯅ May 6ꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯃꯤꯁꯂꯤꯅꯁ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯥꯔ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯄꯦꯁꯤꯑꯦꯜ PP NIAꯅ ꯀꯣꯔꯠꯇ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯇꯥꯈꯤ ꯂꯣꯏꯅꯅ NIAꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯌꯦꯡꯁꯤꯟꯈꯤ ꯁ꯭ꯄꯦꯁꯤꯑꯦꯜ PPꯅ ꯀꯣꯔꯠꯇ ꯊꯝꯈꯤꯕ ꯋꯥꯐꯝ ꯇꯥꯔꯕ ꯃꯇꯨꯡ NIA ꯀꯣꯔꯠꯅ ꯊꯝꯈꯤꯕꯗꯤ ꯀꯦꯁ ꯑꯁꯤ NIAꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯖꯖ NIA ꯕꯤꯁꯅꯨꯄꯨꯔꯗ ꯀꯦꯁ ꯔꯦꯀꯣꯔꯗ ꯄꯨꯝꯅꯃꯛ NIA ꯀꯣꯔꯠ ꯏꯝꯐꯥꯜ ꯕ꯭ꯔꯥꯟꯆ ꯑꯣꯐꯤꯁꯇ ꯄꯤꯔꯛꯅꯕ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯊꯤꯖꯤꯟꯕ ꯍꯧꯔꯦ ꯍꯥꯏꯈꯤ ꯀꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯧꯈꯠꯄ FIR ꯅꯝꯕꯔ 25/4/2026ꯀ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯀꯦꯁ ꯗꯥꯏꯔꯤ ꯑꯃꯁꯨꯡ ꯐꯒꯠꯂꯛꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ NIA ꯕ꯭ꯔꯥꯟꯆ ꯑꯣꯐꯤꯁ ꯏꯝꯐꯥꯜꯒꯤ ꯆꯤꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯣꯐꯤꯁꯥꯔꯗ ꯈꯨꯠꯁꯤꯟꯅꯅꯕ ꯗꯥꯏꯔꯦꯛꯁꯟ ꯄꯤꯈꯤ ꯍꯥꯏꯔꯤ ꯚꯣꯜꯀꯦꯅꯣ ꯄꯣꯈꯥꯏꯕꯗ ꯃꯤꯑꯣꯏ 3 ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯌꯥꯝꯅ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯗ ꯂꯩꯕ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯃꯥꯎꯟꯠ ꯗꯨꯀꯣꯅꯣ ꯚꯣꯜꯀꯦꯅꯣ ꯌꯥꯝꯅ ꯆꯥꯎꯅ ꯄꯣꯈꯥꯏꯔꯛꯄꯗ ꯍꯥꯏꯀꯔ 3 ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯤꯅꯤꯠ 10 ꯇꯔꯨꯛꯔꯣꯝ ꯄꯣꯈꯥꯏꯕ ꯑꯗꯨꯗ ꯍꯛꯆꯥꯡ ꯌꯥꯝꯅ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯎꯠ ꯀꯤꯂꯣꯃꯤꯇꯔ 10 ꯔꯣꯝ ꯋꯥꯡꯅ ꯀꯥꯞꯈꯠꯈꯤ ꯍꯥꯏꯔꯤ ꯃꯆꯥꯅꯨꯄꯤꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯨꯕ ꯃꯄꯥ ꯀꯣꯔꯠꯅ ꯀꯟꯚꯤꯛꯁꯟ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯁꯥꯅ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯁ꯭ꯄꯦꯁꯤꯑꯦꯜ ꯖꯖ ꯄꯣꯛꯁꯣ ꯁꯦꯅꯥꯄꯇꯤꯒꯤ ꯀꯣꯔꯠꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯐꯪꯒꯗꯕ ꯆꯩꯔꯥꯛ May 12ꯗ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯨꯝꯖꯥ 2022ꯗ ꯃꯁꯥꯃꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯒꯤ ꯃꯔꯥꯜꯗ ꯄꯣꯛꯁꯣ ꯑꯦꯛ ꯁꯦꯛꯁꯟ 6ꯀꯤ ꯃꯈꯥꯗ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯀꯣꯔꯠꯅ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯤ ꯑꯗꯨ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗꯒꯤꯅꯤ ꯀꯟꯚꯤꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯥꯏꯜ ꯂꯥꯏꯟꯒꯤ ꯃꯦꯝꯕꯔ ꯑꯃꯅ 2022ꯒꯤ ꯃꯥꯔꯆ 13ꯇ ꯊꯥꯡꯒꯠꯂꯛꯄ ꯋꯥꯀꯠ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯀꯦꯁ ꯂꯧꯈꯠꯂꯛꯄꯅꯤ ꯀꯟꯚꯤꯛ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯕꯨ ꯀꯨꯝꯖꯥ 2022ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯒꯤ ꯀꯌꯥꯔꯛ ꯍꯟꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯇꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤ ꯍꯥꯏꯅ ꯄꯜꯂꯤ ꯃꯍꯥꯛ ꯃꯥꯔꯆ 13ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:10 ꯇꯥꯕꯗ ꯐꯥꯈꯤꯕꯅꯤ ꯀꯟꯚꯤꯛ ꯑꯗꯨ ꯀꯁꯇꯗꯤꯗ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯕꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯃꯍꯧꯁꯥꯅ ꯌꯨ ꯉꯥꯎꯗꯨꯅꯇ ꯂꯩꯕ ꯃꯤꯁꯛꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯈꯤꯕ꯭ꯔꯥ ꯆꯠꯈꯤꯗꯕ꯭ꯔꯥ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯈꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯁꯦꯅꯥꯄꯇꯤ ꯄꯨꯂꯤꯁꯅ ꯑꯇꯣꯞꯄ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯀꯣꯔꯠꯇ ꯀꯦꯁ ꯑꯗꯨ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤ ꯀꯦꯁ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯄꯥ ꯍꯥꯠꯅꯕ ꯍꯣꯠꯅꯔꯨꯕꯒꯤꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯅꯤꯄꯨꯔ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜ ꯁꯖꯤꯋꯥꯗ ꯆꯍꯤ ꯑꯃꯔꯣꯝ ꯂꯩꯔꯨꯔꯦ ꯍꯥꯏꯔꯤ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯋꯤꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯁꯦꯅꯥꯄꯇꯤꯒꯤ ꯋꯤꯃꯦꯟ ꯁꯕ ꯏꯟꯁꯄꯦꯛꯇꯔ D ꯄꯥꯎꯅꯥꯏꯅ ꯀꯟꯚꯤꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯇ꯭ꯔꯥꯏꯜ ꯆꯠꯊꯅꯕ 2024ꯒꯤ ꯁꯦꯞꯇꯦꯝꯕꯔ 25ꯗ ꯆꯥꯔꯖ ꯁꯤꯠ ꯄꯤꯈꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ